Deputy CM gi Mapuroiba terrorism gi thawong da Senai khanglabasu pham lokthoktriba silenga asi terrorism swgatle hairaklegani khaidem mani. Deputy Chief Minister amagi Mapuroiba terrorism gi thawong da Senai khanglabasu pham lokthokdaba amasung phadana thamba se government asina terrorism swgatle hairakani haina senior advocate khaidem mani na phungtokre. NEET exam gi question thunglore National Testing Agency na tha sig ko mathoi da pangtokadriba NEET UG 2026 ki state asi question paper sing ngarang akanba security ki session thorangaloi Indian Air Force ki akanaba fight Imphal International Airport thunglakibaga loinana security ki maikede ki akanba section thoranga loinana Imphal ki tongan phom singda thamkre. NEET UG examination 2026 ki oina leba asi ki tongan ba city chawga ga hongphu manga da pangthokadrba sida Imphal city su yauribani. Exam se tha asi ki kamathoi gi nungchilpung ani dagi manga phawa pangthokadabani hairi. Yingnaba singna harawnana ba yek salai leiba purup singi marakta khana chainabagi thawong khutakta lepkadabani haumi. Federation of Haumi na sahi kya sangna sagalaliba sing amadi tamgi yek salai leiba punbagi pangal asi kanaga mumiyai khirana thawaina thugainaba sillabra haibasi hantak numit khirani asida mafam khara thokliba wathok masa sing asina jingnaba phawle haina Federation of Haumi gi serol amana hairi. Soglaba Kuki ahum rims da laying sataba yahandaba si human rights khongawnabani kohar. Haukiba tang tara manga da kangpokpi district ki manung chanba leilon ba phaida NNCN IM amasung masigi proxy ZUF ke na bombing tawdana Kuki aso open nangan kiba thodo adu da akanba maung condemn tawi thong asida khulai paidaba civilian singi mataka sataba terrorism gi oiba thodok ni amarunga thodo adu soglaba mi ahum Imphal gi rims da treatment sataba yahandaba haibasi yamni kai ningai ni amasung thong asi human rights khongawnabani haina Kuki organization for human rights trust ki maikidagi thadar boserol amana hairi. State asida hujik mayoknariba issue sing asi miyam punna leminaduna thengnaminaba natrabadi mai fakloi RK Diren. Lamdam asida hujik mayoknariba issue sing asi ekoi pun amata oina leminaduna thengnaminaba sangi apunbagi oiba lingjen khaktana pandam adu phangwangani haina the Great June Uprising and Unity Day thorangamai lena ngasi kekurpata pangthokpa pawimpham amada organizing committee convener YK Diren phungtokre. NRC update tawdri fawa census tawba yaroi haiba phangpham asi chena leminaba mathau tai asang kasar. Lamdam asida yellow furu khudimakta NRC update tawdringai da census tawba yaroi haina khongpham asida chena leminaba tangai phadaba lei haina Native Peoples Committee gi Manipur convener asang kasar na phungtokre. Forest Department loina usa thariba sita ayat apan piraklabadi madatholakpa phapata daita pumba masa masana pugadabani. Mahirol dagi langthel khunjasing lam oidana leraklaba pipa cochin amadi khanam chingol da kanagumba kangluk puru amatara makhoi lamni haiba claim torokpa yaroi makata na pham asida khunjasina lu singu tawba amadi Forest Department loina usar thakiba sida kanagumba matana ayat apan piba amadi yakai chungaiba piba yaroi naphud ayat apan piraklabadi moda tholakpa phapata gi daita pumba masa masana pujagadabani haina chalai sta piba rel apan bulu pangthel na thorokpa serol amana hairi. US Air Force ki bomber ama kaikre. California gi Mojave Desert leiba Edward Air Force Base da US Air Force B-52 bomber ama pakalakpa da ngai ringai da kaikre. Thodo do hek thokpa paw phangbaga emergency response team na thodo thopom da sangsan ki miyoi nipan tongba B-52 Stratofortress aircraft adu Edward Air Force Base dagi hek pakalakiba khangudana kaikibani. Thodo adu da miyoi nipan sikre social media da thagalakpa world amada military base na airfield adu matam kharagi mamangda thingjale haina lauthokiba loina afam adu tamna pairakpa aircraft khudingmak atai atopa phamsingda pahankre. June 23 fawa India da telegram thingjankre. June 23 da nongna amu pangthokadriba NEET UG 2026 ki exam ga mai lena arana paw santokpa thingnaba pandanba June 23 fawa India gi afam punamakta telegram app sijanaba thingkre. Mahiroi la 23 henbana saruk yadana pangthokadriba medical entrance exam gi mangoinana akanaba thorang ase lokalakpani report amana haibana tonga telegram channel amadi group singda NEET ki exam gi mai lenaba wahangse leak oibagi matangda chemjan sajanbagi paw santokpa thenare. Thawong asin exam saruk yagadra mahiroi singda laktaknaba puanba maramna matam kharagi oina telegram apps thingnana thorang lokalakibani arana paw santokpa thingnaba honabada Meta Google amadi telegram singwana pungphana cooperation pebinaba authority singdagi khan laikrabani.